Prabhu Sri Ram amadi Ima Sita nakoina haibado nakoina ningbado ningjo adubu Meitei aikhoina di kaidongaida Prabhu Sri Ram amadi Ima Sita haina aikhoina ningdori banate aikhoigi di laintho sanamahi ibudho pakhangba Ima lemerin sidabi leijariba Meitei aikhoigi laining mayamse asi ningdori bani nakoina sindur thinba amadi mangal sutra siba amadi moibung khuji siribado mayang lainingi matau tambani mayang lichat matau tambani haina nakoina asum haijau aduga Meitei gi chanabida sindur akhoi ipa ipo haktagi sindur thilami mangal sutra sirei amadi moibung khuji sirei haina Tripura dei haibire ibado adu tasemangna aran mani nakoina mayangi matau tamjabani mitoki matau tamjabani Meitei na kaidongaida sindur thinde Meitei na kaidongaida mangal sutra side Meitei na kaidongaida moibung khuji side ado ngasi di wafam khara mayang yafamda thamjage chinau mayam lainingi asida Meitei laining ningera gaura laining ningera nangi apamba laining ni adubu Meitei laining da sindur thinba mangal sutra siba amadi moibung khuji siba base laite Meitei ama oina gaura laining da leiba taragasu sindur thindaba mangal sutra sidaba amadi moibung khuji sidaba mayam ama lei aikoi gi phajagraba mapa naibi amadi aikoi gi phajagraba wangkai phidupse illaga Meitei gi phidol setlaga laibakta sindur thinjalakpase khajitang nungaitabadi aikhoina wafamse haijabani adubu laibakta sindur thilamba taragasu ngakta mangal sutra siba taragasu mafamdugi mayam ama sinabadagi aikhoisu sibane na nakoina sum sengdok chau aduga Meitei gi chatnabidani wadi haiganu lai haraubani na thokleye phajana ibudau umang lai harauba matamda ibudau umang lai harauba matamda phaja phajaba akhoigi Meitei gi phijol se setlaga tholapagi matungda laibakta sindur namaga thoklaga karamaina aikhoigi lai haraubagi ibudau umang lai haraubada laibakta sindur thillaga yaudori bonai base wahang amoina hangjage ko gaura lining da leiragasu chinda Hare Krishna haina solagasu imungdadi lining thau latlibani abako ado lining thau da aikhoina kaidongaida sindur kat khibrai chinau mayam kaidongaida kattabani asugu wafam kayam ama lei ngasi di mayang yafam da wafam khajitang thamjage aina hajagadabadi mayamgi mafamda ko mana apamba thinba setpa kado aduka kaide aduga aigi culture da jauri haina oidaba chinchiba wangangagane isagi akoi Meitei inato mosan bigano nang mi ama khakna motlaga mayam punamak tension base tawbigano aduni aina haide nasagi inato akoi na ngaktana mi na ngakadra mayang amtana Meitei gi laison son baro Meitei gi fijet set baro akoi natani noi natani Meitei mayang gi matau tamising do mayang kana Meitei gi matau tamba jawgene adum sindur moibung khuji mangal sutra sijallaga nang na pamna sinjabai wani akoi si da kai nai akoi luang bada akoi ni paduna akoi da mayam mamanga sakhi thamaga sakhi sibu tawraga sindur do chingi de mangal sutra tu si gi de adwai di moibung khuji su si gi de si da pothak jaw do pothak akoi di si de noi si jabani do kai nai di noi di mayang natra Meitei natra dunia ba tawnari se adai di magi kame Tripura dei thokleiba Tripura nupi nangondani ko aina hairibase Tripura nupi nangondani na hairibase Tripura gi leriba mayam punamakta nate ko sindur bindi mangal sutra Meitei nupi amani na kanna sijanaribase asi atopa mi gi matau tamini ba makhoi sindur bindi mangal sutra siriba kangudo mawa mapuroiba hek leitabada phi angoba setlaga nipa amataga wai sanade mito amtaga wai sanade ahawba chinjak sade phi angoba natana atopa phi sete sanga sade mawa mapuroiba hek leitabada angoba phijon set kharagani sahi ama di sabi akakna ba sahi ama di imungdagi mapan thoaroi mi tinararoi angoba phi setla leirani aduga makhoina sadori base achambata sara leirani ba sanga amata sara roi adu aikoi Meitei nupina sindur namiba mangal sutra namiba mangal sutra siriba moibung khuji siriba kangu tobibaro mayangi matau tamiba mitopki matau tamiba sindur namiba mangal sutra siriba moibung khuji siriba amani khak leiriba do nakhoido adumaina tobibara ba mawa mapureba leitare mawa mapureba hek leitabaga makhoidi phiengo setlani afaba ahawa chinjak amata sara roi makhoidi tan jabani na ko tanga thumga natraga tanga alu metpaga adumaina tawra saniaba aikhoigi Meitei nupi amani khakna sindur mangal sutra bindi da ngauriba mabung khuji da ngauriba kangu adumaina tawbraba asi wahanga moina hangjage ko ngasi di meangi afamda sindur amadi bindi se Meitei gi ipai pu haktakta leirami aikhoigi ipai pu na khangakpada sindur thilai mangal sutra sirai amadi moibung khuji sirai haina haiba wafam
Tripura nupi amana thagalakpadagi hojik video do yamna kanna viral oirakpadagi wafamse hojik aingonda comment mya ama tawbire isena sindur amadi bindi mangal sutra gi matangda mamangai da 2023 da aina interview amada sindur bindi se maitai gi natte na haiki asawram da leiba maitai singna manipur gi wangma da leiba maitai singna sindur amadi bindi amadi mangal sutra sibagi matangda wafam thambiba matamda aina wafam se thamgi bani abako hojik asai Tripura nupiduga mari leinana engonda asugo wafam kaya ama hangakpadagi ngasidi myangi wafamda wafam se sengdokjage haibagi waridi Meetei aikhoi ipa aipu haktaktagi sindur bindi mangal sutra siraga lai haina Tripura nupi amana hairiba wafamdo tasengmakna yamna lalaba wafamni ipa aipu haktaktagi sindur amadi bindi amadi mangal sutra aikhoi sirakte asi number 1 aduga asida gaura lining amadi Meetei lining gi wafam khara so haijage gaura lining da leigera Meetei lining da leigera Meetei ama oina aikhoina khangadaba sajatli chatti Meetei nupina luhongma matamda sindur sijanade mangal sutra sijanade amadi moibung khuji sijanade sindur thilliba mayamse mitopki matau tambani mayang haibadi leiriba jati mayam amana sindur laibakta thilliba se makhoi luhongmada sindur se yaudaba yade mangal sutra sidaba yade luhongma namita magi mapuroi baduna marai bakta sindur thinbi amadi mangakta mangal sutra sibi aduna makhoina sindur amadi mangal sutra se sibani aikhoi gi Meetei dadi adugumba leite aduna aikhoi Meetei da luhongma matomda sindur yaude mangal sutra yaudabnina akhoina sindur amadi mangal sutra se aikhoi ipaipu haktakta yaude ipaipu haktakta su sijana rakte Meetei aikhoi gi enat sunate Meetei aikhoi gi ipaipu haktakta su sijana rapanate aduga amuka gaura lining da leigera Meetei lining da leigera gaura da leiba ichinaw mayam ama sulei makhoi su sindur thindaba mayam ama lei mangal sutra sidaba mayam ama lei Meetei gi phajagarba phijol se wangkhai phidup ille aduga mapa naibi setlaga phajana gaura lining da leiraga su phajana chatli ko makhoi su khangi aikhoina leiriba se gaura lining ni adu oiraga su akhoi Meetei ama oina leibanina aikhoi gi chatna bi se akhoi chatkani aina adumai chatna leba aikhoi tinari ba se bamoni chinaw su tinari bani Meetei chinaw su tinari bani gaura lining da leibe chinaw su tinari bani gaura lining da leiba chinaw mayam ama sindur thindaba lei mangal sutra sidaba lei moibung khuji sidaba lei Meetei nupi ama oina po uraga gaura lining da leiramba taraga su mangal sutra sidaba amadi sindur thindaba mayam ama lei asida gaura lining amadi Meetei lining gi wari nate aina haijari base nangi apamba lining ni nang apamba do chatlo adubo Meetei nupi ama oina aikhoina chatna basi akhoi gi karino base aikhoina mayam da taktori bani ko gaura lining da leiraga su yumda sanamahi latli bani chinda Hare Krishna solaga su imung dadi lining thau sanamahi leiri bani abako ima leimane leiri bani aduna lining thau sanamahi khuramba akhoina karamaina laibakte sindur namdori bano asi khandabiu ko aduna khangdaba taragadi social media da thoklaga ipa ipum haktakta mangal sutra sirami bindi namami amadi moibung khuji sirai haina adumaina oida padaba sanbi gano afamje si haijage aduga muka Tripura romda leiriba mayamna aikhoi sindur thilli mangal sutra si haina hairibado adonoi sindur thillo mangal sutra si unoi da kaisu athingma leite adubo mafam duda mayam punamak sina badagi nakoi su mangal sutra do sibani bindi do nambani amadi sindur thinbani haibado adu hairu adu natana Meetei gi chana bini ipa ipu hatate tawre hebo afam do adu haigano afam se si haijage aduga amuka matang siga haiga dabadi Prabhu Sri Ramna amadi anoina hairibado Prabhu Sri Ram palli amadi ima Sita haina palli ko ima Sita do hoi mahaksu mayamna khuramnariba Sita imane khurami Prabhu Sri Ram ne hainari ko adubo Prabhu Sri Ram na nongtang khudai setpa ukhibra Prabhu Sri Ram na nongtang aikhoi gi khudai se setlaga maiteron ngangba amatang tana khibra ukhibra ba aduga ima Sitana nongtang akhoi gi mapana bi phanek se set khibra ima Sitana nongtang kaino akhoi gi wangkhai phidup se in khibra ba Prabhu Sri Ram amadi ima Sita gi wari siga pusala aga Meetei gi chatna bida Meetei gi lining da asiga taisan bigano afam se si haijage nang apamba lining da chatpiu nang na apamba nangi wari ni adubu Meetei nupi ama oina Meetei aikhoina Prabhu Sri Ram ipa
ram amadi ima sita haina haibado nakhoi ningjau kaisu kaide adubu Meetei gi Prabhu Ram haina Meetei gi lainingda Prabhu Ram leite Meetei gi lainingda ima sita leite phomse si haijege akhoi di lain thau sana mahi ima leimene si debi ibdo pakhangba asugumba Meetei gi tongana sum leiri baduni ko akhoi setliba phizol mayam se akhoi na ningjariba lai lining thau sana mahi ima leimene si debi asugumba ima panthoibina setliba phizol mayam da aduni akhoi na setjari base ko Prabhu Sri Ram na kari setlami amadi ima sita na kari setlami abda nakhoi ne na khangam gani adumba wariye putho aroige aduna sindur nami ba kangu bindi nami ba kangu nakhoi ne nami mongda asum nambiu sibi ba memda asum sibiu adubo Meetei gi chanai bi da leire me wafam se asi haibi ganu hojik taunani base Meetei inat kan na bagini mayam chongdok nari base ko isam samna haibada kuki amadi Meetei ga hojik taunani ba lanse Meetei aikhoi gi iram namse kan bagi aikhoi mayam na Meetei gi sak tak po hone ngai tanja sida Meetei mawama ni khak thoklaga mayam gi culture mayam gi nat ta kan na ngaudna leiribado adu khak nungai jate tobiganu nang sindur namninge nambiu nang mangal sutra sininge sibiu mayam gi matau tamani sum haibiu Meetei gi chanai bi da leiramane afamse si haibiganu hello mayam ai kai da lai khangora mayam sida bom jam pokhaya bado jenge lai ni mayam ano bom pokhai do karino mayam ulage ko haidi karan hek ubam famda bom hek ta thadaba aduduna ngasidi yenguge lakpane ba bom pokhai bado kalai de noina do chino mayam ulage ko kana kalai de no bom pokhai do che uraba hai mayam tolo wa ngai de hai do ne Hai, ma'am. hai do na gara kai no nang hai ning bom nang jam bom pokhai je kai gino Bom pakai je kai gina da akhoi ki culture da jaw da ba thabak thauram utlak pa se akhoi Meetei nupi khara na si se nungai te aina pamjaba ba noina pamjaba do noina tawjabani aduga aigi culture da jaw da ba thauram thaudok to ajaw ba sadaga sajan semjalaga view khara phangna bai tamakta aigi culture da jaw da ba thaudok sindur thinba moibung kuji siba mangal sutra sinbagi oidra patra culture da jaw da wa da pusalaga video sambi ganu aduni aina mayam da haijabani Meetei gi Meitei culture na akhoi te do inat ta jaw da ba thabak ngate ne aduda nang na pamjana nang tinjabani karim kaide sijabani karim kaide kintu aigi culture gi naina wa choi nganga gane aran ba thaudok thauram puthoga adugi wa da wapam da puraga video sembi ganu ikai je miang ngamangda akhoi Meetei mo akhoi oibani na Meitei ma oibagi Meitei gi inat ngak na chatna si aduga inat ta jaw da ba thaudok thauram gi oida ba patra wa nganga ga video semba se lepi do hoi ne akhoi isa Meetei mo oibani pale ba oida pa da ba sanbi gano ba yes thagatli tinau mayam ngasi ina ai manabi unaba la ambani kaina bada mayam no su mayam phangmani ko mai Facebook ta ma sumaina mana haibe wasida aran ba yawro ko su mayam lale ne haibiro ba ko laliba matang no karino adana haiba wari se chummi chumde do haibiro ba aduga reel da ngawba reel da reel sembi kaina adamaina oina tenaba wa haiba dudi mai comment da isu uyaba reel da ngawba reel sembi kain reel sembi ba se asugumba khara leibado adumai do chumdokna be tamakta reel sembane ba noina akhoi gi wari se taraga chumgan thokhini noine akhoi wari se tara sindur namuro habi wai di natte ko adubu noina lanna sendoiba mayam do adu oidabani ana akhoi dugi tamakta reel se sembane ba kaiguna ba akhoi Meitei ama oibani na ko Meitei gi sajat lichatta oina tenaba pau kaya ama sandokpado sandokpiganu Meitei ama oiragadi Meitei gi lining lamchat khangdaba taragadi hangbiro khangdragadi khangde ana sum haibiro aduga khangsu khangdabada haipa saraga haithu saraga adoiduga ahi asing saraga akhoi ipa ipu haktaktagi adu ada kem hairakanu noina pana pu haktakta adu chanaramba jai adu Meitei gi ipa ipu haktaktadi duguma thabak thoramdo amata leiramde aduna Meitei gi maramda samjan sanba pau kaya ama sandokpiganu haibo famse si haige duna ngasi ai myange famda imanabi sisu unaba lakpo oina message oina thamjabani chinau mem aduga maru oina adugi matangda video semge na so ai leikhibani ko asagi Tripura dagi ne na nupi amana video thangalakpase mamang se ujakhare adubu aina ka hena matamsu sangdabaga aduga iduga yamna onjaningdabaga aina video do semdabane ba ko do hojikti comment se mina duki mate engon su haire sumaina video sigi matangda sembiro karigino habada mamang sakta 2023 gi ai video ma aina Manipur da interview tawba matamda aingonda interview logia matamda
Manipur gi wang madal leiriba ichan icha singna Mangal Sutra amadi sindur nambagi matang dengonda question tawraki aduga aina answer khara tawrami abako adugi matang duga mari leinana Tripura dagi nupi amana ipa ipu haktaktagi sindur bindi namai moibung khuji sirei haina video ma semakpado adugi matang da engonda comment yamna lae adugi matang da video sungsoi soidna semjarakani adu ai matam khajitang thabak kanbadagi video so mayam hena khangmani sangnaina thangatpa ngamdeko aduga aroibadaina haidori basiko Meetei nupi na sindur bindi thinbase Meetei nupi gi lamchatta Meetei gi lining lamchatta Meetei gi ipa ipu haktakta sindur bindi thinba leite Mangal Sutra siba haibase leite hojiki chanabi haigadra natraga mafam dugi chanabi gi matungina sindur bindi namba thinbado adu atopa warini aduga aroibada haigadabadi khangdragadi ipaipu haktaktagi sindur bindi leirami Meetei aikhoi gi kaisi wasidi paksan birakanu Meetei aikhoi gi lining laisonda sindur bindi leite aduga phajana adugi matangda video ikona semjarake ngasi gidi si wafamse haijage khangdragadi haithu sabirakanu adu makasu mayangi homda haijage aina maraksiga wafam amani kitang phajadaba yauribase Sauningbadagi haibani ko punamakta haijaba nachade haithu saba khara layaba adu moida haibani ko haithu sabiganu sindur bindi Meetei gi nate base kaubiganu mai mina akhoi na karigi mi gi matau tamdorimno akhoi na karigi mi gi matau tamdoribuno akhoi isa himang man sari bani isa gi phanek isa gi seliba mayam sa Meetei gi wangkhai phidup luhongmada Meetei gi akhoi na Meetei lining laisonda akhoi na Karamaina luhongi mayam khangmani ko akhoi gi loi tongali akhoi gese ko asi bagi oire tongali achang bagi oire tongali Meetei asidi tamjane ngai ngaktani aduga Meetei ipaipu haktakta adu khangdabida adu leirimi ada leirimi haina haithu saba noidani haise haithu saganu ko doisinau mayam waro biganu si mayangi famda wafam se khara thamjabani ko do aroi bagi oina Puspanjali kai haidori aina haijagadabadi mayamgi mafamda ko mana apamba thinba setpa kado adu kaide aduga aigi culture da jauri haina oidaba chinchiba wangangagane isagi akoi Meetei inato mosan bigano nang mi ama khakna motlaga mayam punamak tension base tawbigano aduni aina haide nasagi inato akoi na ngakta mi na ngakadra mayang amtana Meetei gi laison son boro Meetei gi fijet set boro akoi natani noi natani Meetei mayang gi matau tamising do mayang kana Meetei gi matau tamba jawgene adum sindur moibung khuji Mangal Sutra sijallaga nang na pamna sinjabai wani akoi si de kainadi akoi luangmada akoi ni paduna akoi da mayam mamanga sakhi thamaga sakhi sibu tawraga sindur do chingide Mangal Sutra tu sihan sigide adugai di moibung khuji su sigide side ba pothak jaw do pothak akoi di side de noi sijabani do kainadi noi di mayang natra Meetei natra dunia ba tawnari se adai di magi comment section duga changaga Meetei macha khara manasu ichena haise ichan na haise chumi da nasagi naming digi mamangda sagai du maming do isalle naming dugi matung na Meetei iraga ado kai dina Meetei mosali do video akoi gina kanan phanan video semaga aigi inata Meetei akoi gi inata jawda ba thaudok thauram puchallaga na nachin thiba view bhangbagi tamakta machin thiba video semganu oidra patra thabak tobiganu akoi gi inat naction ganu nang noi gi lining duga na tawraga noi semu karim kaide akoi mayang lining da leiba mini akoi mayang da disi jala mayang lining da gaura lining da leira su kai do no noi gi gaura lu akoi gi gaura gi mi singje lu hong madasu bamon duna kai sum solaga sindu tinde ni padna su thilande adugai di Mangal Sutra solaga su sihan ba ude kui moibung kuji sijan ba su ude pa haji bota ju pi ba ude jawdo posak to kai gina di asagi lining dudi gaura lining oi sonda di mi dudi Meetei oi dudi aduna aigi culture da jawda banina noi gi lining du su jawde ba jawdo ba thabak to pusalakano culture molan gano akoi Meetei molan gano nang nasa mo chau kaide ai akoi culture molan bigano asini me amda haning ese yes jam chumi thagachari yam chumma wapan nimi thagachari doroi bada haijage mayam video siga aina marakta wahai amani ka phajadaba wahai amani ka hayai samsu khangjai ko adubu jamna sauning badagi phajadaba wahai amani haijabani aba khara thoklai amani kha aduduna Meetei punamakpu iho ipa haktaktagi ipu haktaktagi ka hekta haijale aba akhoi ngasi sindur haiba Mangal Sutra haibase akhoi na ngasi sidriba akhoi sibu Meetei asem oidrabro aikhoi sini Meetei aseng ba haibase khangaba sindur namdaba
mangal sutra sidaba akhoi se asini Meetei asengba hairibase lainingthau sanamahi khurambada sindur mathau tabaro noi luhamada sindur jauki baro adu kona semage ngasidi imanabi unaba lakpanina ne adugi matangda kona semage chinau mayam do mayam punamak ai channel sibu yengbiriba aikhoi gi kai khomda matik charba ahalaman mayam punamak po video se wahi wata aman hikak soi ki badu ngakpi haina yengbiriba mayam punamak kim phamdei kong nonjari aina haijariba wahi wata amani didi ko asai matik chadaba mokhoida wahi wata amani se haijabani video se yani makai mangal sutra amadi sindur amadi mukhuji gi matang da semai bado mahak se yaunaba khajitang share to biwaina myang ye famda haijage aduga ichinau mem nakhoina sindur thingera mangal sutra sigera moibung khuji sigera Prabhu Ram songera ima sita songera nangi apamani chatnabi ni hairaga nakhoina tawningbado tawbi adubu Meitei laining ni Meitei gi chatnabi ni haibo afam se sima kha khaibi gano asi afam se thamjage do ngasi di video se matang asiga loisenjarage video se ga soiran yaukeba kya lerega so ngakpi waina yengbiriba mayam punam ki afamda pari mom channel na ikok nonjari kanglei pak na yai fare ibdo pakhang mana yai fare